ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯟꯗ꯭ꯔꯖꯤꯅꯤ ꯉꯥꯌꯥꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤꯕ ꯒꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯀꯜꯞꯆꯔ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯁ꯭ꯀꯜꯞꯆꯔꯁꯤꯡ ꯑꯁꯤꯗ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯃꯌꯨꯝ ꯕꯅꯥꯃꯂꯤ ꯁꯔꯃꯒꯅꯤ꯫ ꯑꯣꯖꯥꯕꯨ ISTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯉꯒꯕꯨꯗꯤ ꯂꯥꯛꯆꯔꯦ, ꯑꯗꯨꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯍꯦꯟꯅ ꯚꯤꯌꯔꯁꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯟꯅ ꯊꯝꯕꯤꯌꯨ꯫ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯃꯌꯨꯝ ꯑꯃꯨꯁꯅꯥ ꯀꯧꯏ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ 9 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯃꯌꯨꯝ ꯕꯅꯃꯥꯂꯤ ꯀꯧꯏ꯫ ꯑꯗꯣ ꯄꯥꯕꯨꯡꯒ ꯇꯨꯡ ꯏꯟꯗꯅ ꯂꯥꯏ ꯌꯦꯛꯄ ꯁꯥꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯪꯖꯔꯛꯏ꯫ ꯑꯣꯖꯥ, ꯋꯥꯔꯤꯁꯦ ꯍꯧꯗꯣꯔꯛꯄ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯅ ꯈꯪꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯖꯥꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯁ꯭ꯀꯜꯞꯆꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ, ꯑꯗꯣ ꯁꯤꯁꯦ ꯁꯝꯂꯞꯄ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯕꯤꯕ ꯑꯣꯏꯅ ꯃꯐꯝ ꯀꯔꯥꯏ ꯀꯔꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯇꯦꯟꯇꯛꯅ ꯑꯝꯇꯪ ꯍꯥꯟꯅ ꯄꯤꯕꯤꯌꯨ꯫ ꯃꯁꯤ ꯁ꯭ꯀꯜꯞꯆꯔꯁꯤ ꯃꯌꯥꯝꯅꯗꯤ ꯕꯅꯃꯥꯂꯤꯅ ꯁꯥꯕꯅꯤ, ꯕꯅꯃꯥꯂꯤꯅ ꯁꯥꯕꯅꯦꯅ ꯍꯥꯏꯕꯤ꯫ ꯃꯗꯨ ꯃꯥꯏꯀꯩ ꯅꯥꯝꯃꯗ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯜꯞꯆꯔꯒꯨꯝꯕ ꯑꯗꯨꯒ ꯑꯆꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟꯒꯨꯝꯕ ꯇꯧꯕꯗꯤ ꯇꯤꯝ ꯑꯆꯧꯕ ꯑꯃ ꯆꯪꯏ꯫ ꯍꯥꯏꯔꯤꯕ ꯇꯤꯝꯁꯤꯡꯗꯨ ꯂꯤꯗ ꯇꯧꯔꯒ ꯗꯤꯖꯥꯏꯟꯅꯆꯤꯡꯕ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯁꯨꯄꯔꯚꯤꯖꯟꯁꯤ ꯑꯩ ꯏꯁꯥꯅ ꯗꯥꯏꯇ ꯌꯥꯎꯅ ꯇꯧꯖꯈꯤꯕꯁꯤ ꯌꯥꯝꯃꯤ꯫ ꯈꯔꯗꯪ ꯅꯤꯡꯁꯤꯡꯉꯕꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯍꯥꯏꯔꯒ ꯅꯨꯄꯤꯂꯥꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯆꯨꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ 3 ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯟꯆꯤꯄꯨꯔꯗ, ꯃꯗꯨꯗ ꯏꯟꯁꯇꯣꯜ ꯇꯧꯔꯤꯕ ꯁ꯭ꯀꯜꯞꯆꯔ 3ꯃꯛ ꯁꯒꯣꯜ ꯇꯣꯡꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯨꯔꯇꯤ, ꯁꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ 2022ꯗ ꯁꯥꯈꯤꯕꯁꯤꯅ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯈꯤꯜꯂꯤꯕ ꯁꯒꯣꯜꯒꯤ ꯃꯊꯛꯇ ꯇꯣꯡꯕ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ ꯃꯨꯔꯇꯤꯁꯤꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯠꯇꯕ ꯑꯁꯥꯝꯅꯆꯤꯡꯕ ꯑꯇꯣꯞꯄ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯁꯥꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯅ ꯁꯨꯄꯔꯚꯤꯖꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯃꯁꯛ ꯃꯆꯨ ナꯏꯕ ꯍꯥꯏꯔꯗꯤ ꯀꯦꯄꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯩꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯚꯕꯟꯁꯤ, ꯍꯥꯏꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕꯁꯤ, ꯃꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯇꯤꯊꯤ ꯁꯦꯋꯥ ꯍꯥꯏ꯫ ꯑꯗꯨ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯗꯤꯖꯥꯏꯟꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯈꯤꯜꯂꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯁꯥꯏꯖ ꯆꯥꯎꯊꯣꯛꯍꯜꯂꯒ ꯑꯃꯨꯛ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯇꯤꯝꯅ ꯁꯥꯖꯈꯤ꯫ ꯑꯗꯨꯒ ꯏꯟꯇꯔꯤꯌꯔ ꯗꯣꯝ, ꯃꯅꯨꯡꯒꯤ ꯗꯣꯝꯁꯤ ꯆꯥꯎꯏ, ꯌꯥꯝꯅ ꯐꯨꯠ 67ꯃꯨꯛ ꯋꯥꯡꯉꯤ ꯂꯩꯃꯥꯏꯗꯒꯤ꯫ ꯑꯗꯨ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 9,000ꯃꯨꯛ ꯀꯩꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯁꯨꯞꯆꯤꯟꯕ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯖꯈꯤ꯫ ꯑꯗꯩ ꯌꯥꯝꯃꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯀꯟꯁꯜꯇꯦꯠ, ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯍꯥꯗꯨꯔꯗꯒꯤ, ꯑꯗꯒꯤ ꯇꯥꯃꯣ ꯒ꯭ꯌꯥꯅꯦꯁꯣꯔ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯒꯤ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯒꯗꯒꯦ ꯗꯤꯖꯥꯏꯟꯁꯤꯗ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯈ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯣꯝ ꯃꯅꯨꯡꯒꯤ ꯁꯥꯈꯤꯕꯁꯤ꯫ ꯑꯗꯨ ꯗꯤꯖꯥꯏꯟ ꯇꯧꯕ ꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ MLA ꯍꯨꯝꯐꯨꯁꯤ ꯑꯌꯥꯝꯕꯅ ꯌꯥꯎꯋꯦꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯒꯤ ꯋꯥꯛꯅꯤꯅ꯫ ꯑꯗꯨꯅ VIP ꯃꯌꯥꯝꯗꯨꯒꯤ ꯑꯄꯥꯝ ꯄꯥꯝꯗ, ꯑꯗꯒꯤ ꯇꯧꯒꯗꯣꯏ ꯊꯕꯛꯇꯨꯁꯨ ꯍꯦꯛ ꯑꯔꯨꯕ ꯑꯣꯏꯕ, ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 30+ꯅꯦꯕ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ
ꯃꯁꯥꯒꯤ ꯁꯛ ꯇꯥꯛꯄ ꯉꯝꯕ ꯃꯣꯇꯤꯞꯁꯤꯡ ꯍꯣꯏ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯤꯡ ꯂꯩꯔꯝꯕꯁꯤꯡꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯒꯤꯅ ꯑꯩꯈꯣꯏꯒꯤ ꯈꯃꯨ ꯆꯠꯄ ꯍꯥꯏꯕꯗꯤ ꯈꯥꯃꯦꯟ ꯆꯠꯄ ꯍꯥꯏꯅꯔꯤꯕ ꯍꯣꯏ ꯐꯤꯗꯒ ꯗꯤꯖꯥꯏꯟꯒꯨꯝꯕ ꯍꯣꯏ ꯆꯠꯄꯗꯣ ꯍꯥꯟꯅ ꯀꯩꯅꯣꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯐꯤꯒꯤ ꯂꯩꯔꯝꯃꯤꯕꯁꯦ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯑꯣꯏꯔꯒꯅ ꯑꯗ ꯈꯣꯏꯕꯨꯒꯤ ꯑꯣꯏꯔꯒꯅ ꯍꯥꯏꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕ ꯔꯤꯁꯔꯁ ꯑꯃ ꯌꯥꯝ ꯆꯥꯎꯕ ꯄꯔꯥ ꯑꯃ ꯐꯍꯧꯋꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯨ ꯇꯧꯕꯗ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯑꯥꯔꯠꯀꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯨꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯖꯍꯧꯋꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯨꯟꯁꯤꯜꯂꯒ ꯏꯟꯊꯣꯛꯅ ꯋꯥꯅ ꯗꯤꯖꯥꯏꯟꯗꯨ ꯇꯧ ꯊꯥ ꯃꯔꯤ ꯈꯔ ꯍꯦꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯅꯅꯦ ꯅꯨꯃꯤꯠ 62 ꯀꯩꯅꯣꯈꯛ ꯐꯪꯕ ꯆꯥꯎꯈ꯭ꯔꯕꯗꯨꯗ ꯑꯗꯨ ꯑꯃꯨꯛ ꯌꯦꯛꯏꯕꯗꯨ ꯑꯃꯨꯛ ꯁꯥꯗꯣꯛꯀꯗꯣꯏꯅꯤ ꯀꯥꯁꯇꯤꯡ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯅꯤ ꯅꯞꯀꯗꯣꯔꯤꯅꯤ ꯑꯗꯩꯗꯤ ꯃꯇꯝꯗꯨꯗ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯅꯅꯦ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯃꯨꯛ ꯈꯔ ꯍꯦꯟꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯋꯦꯕ ꯍꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯁꯤ ꯑꯗꯨꯒ ꯑꯗ ꯁꯤꯖꯤꯟꯅꯒꯗꯣꯔꯤꯕ ꯃꯦꯇꯔꯤꯌꯦꯜꯗꯨꯗꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯃꯗꯨꯗ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯑꯗꯩꯗꯤ ꯁ꯭ꯀꯣꯔꯠꯀ ꯇꯧꯔꯒ ꯗꯤꯃꯥꯄꯨꯔꯔꯣꯝꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯧꯒꯗꯣꯏꯅꯦꯅ ꯁꯤꯜꯆꯔꯔꯣꯝꯗ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤ ꯌꯥꯗꯗꯅ ꯑꯃꯨꯛ ꯄꯟꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯃꯦꯇꯔꯤꯌꯦꯜ ꯄꯨꯔꯛꯏꯕ ꯇ꯭ꯔꯛꯁꯦ ꯑꯦꯛꯁꯟꯒ ꯇꯠꯇꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯩꯗꯤ ꯑꯦꯛꯁꯟ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯄꯨꯔꯒ ꯁꯤꯜꯂꯒ ꯄꯨꯔꯛꯄ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡꯒꯥꯁꯦ ꯑꯗ ꯑꯗꯨꯝ ꯂꯩ ꯀꯦꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯌꯥꯝꯃꯤ 29ꯃꯨꯛ ꯁꯨꯏ ꯑꯗ ꯃꯣꯏ ꯑꯍꯨꯝ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯑꯍꯨꯝ ꯑꯃ ꯅꯦꯛꯑꯒ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇꯅꯅꯦꯕ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯅꯣꯡꯃꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ 19-23ꯒ ꯋꯥꯛ ꯇꯧꯕ ꯌꯥꯎꯋꯦꯕ ꯄꯨꯂꯞ ꯑꯣꯏꯅ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤꯕꯗꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯍꯪꯒꯟꯗ ꯆꯠꯄꯒ ꯃꯇꯝꯗꯣ ꯑꯝꯇ ꯐꯪꯗꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯖꯥꯏꯟꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯧꯀ꯭ꯔꯤ ꯊꯥꯗꯣꯏꯅꯦꯕ ꯍꯣꯏ ꯀꯥꯔꯄꯦꯠ ꯊꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯎꯟꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯑꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯨ ꯍꯣꯏ ꯂꯣꯏꯔꯀꯥꯟꯗ ꯇꯧꯒꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯨ ꯂꯣꯏꯔꯣꯏꯅ ꯄ꯭ꯔꯦꯁꯔꯁꯦ ꯑꯣꯟꯊꯣꯛꯀꯟꯈ꯭ꯔꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯑꯃꯨꯛ ꯚꯤꯖꯤꯠ ꯂꯥꯛꯄꯁꯤ ꯍꯞꯇꯥ ꯑꯃꯗ 2ꯔꯛꯀ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯋꯥꯔ ꯐꯨꯇꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯖꯥꯠꯅꯤ ꯂꯥꯟ ꯃꯅꯨꯡꯗ ꯇꯧꯕ ꯊꯕꯛ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯗꯨ ꯂꯣꯏꯔꯛꯄꯗ ꯑꯩ ꯄ꯭ꯔꯦꯁꯔ ꯋꯥꯡꯗꯅ ꯕꯤꯄꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯍꯧꯔꯤꯅꯤ ꯑꯗꯨ ꯂꯣꯏꯔꯛꯄꯗꯒꯤ ꯏꯁꯇ꯭ꯔꯒꯜꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯒꯀꯣ ꯑꯗꯣ ꯍꯣꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯄꯣꯠꯇꯣ ꯍꯣꯏ ꯑꯗꯨꯗꯣ ꯀꯝꯄ꯭ꯂꯤꯠ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯕ ꯃꯇꯝꯗ ꯍꯣꯏ ꯁꯪꯒꯥꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯐꯥꯎꯗꯀꯣ ꯑꯍꯣꯏ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯪꯉꯤꯕ ꯃꯇꯝꯁꯦ ꯍꯣꯏ ꯀꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯂꯧꯕꯤ ꯑꯗꯨꯃ ꯆꯝꯅ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯗꯤꯖꯥꯏꯟ ꯇꯧꯕꯗ ꯊꯥ 3 ꯈꯔ ꯍꯦꯟꯕ ꯑꯃ ꯆꯪꯉꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯞꯇꯅ ꯌꯦꯛꯇꯅ ꯍꯣꯏ ꯍꯣꯏ ꯁꯥꯕꯗ ꯅꯨꯃꯤꯠ 62 ꯈꯛ ꯐꯪꯉꯦꯕ ꯑꯗꯨꯅ 62ꯁꯦ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦꯅꯅꯦ ꯂꯣꯏꯗꯕ ꯃꯀꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯣꯏ ꯊꯕꯛ ꯍꯣꯏ ꯑꯃ ꯍꯣꯏ ꯇꯧꯕꯒꯤ ꯁꯥꯏꯠꯀꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯒ ꯁꯪꯒꯥꯒꯗꯕꯗꯨꯒꯤ ꯃꯥꯒꯤ ꯃꯌꯦꯛꯀ ꯅꯞꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯍꯣꯏ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟꯒꯤ ꯑꯗꯒꯤ ꯏꯅꯣꯒ꯭ꯔꯦꯠ ꯐꯪꯁꯟꯒꯤ ꯀꯔꯤꯒꯤ ꯇꯧꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯃꯦꯕ ꯃꯗꯨ ꯑꯍꯤꯡꯁꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯂꯩꯔꯤꯕꯗꯨꯅ ꯃꯤꯗꯤ ꯆꯪꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯅ ꯌꯥꯗ꯭ꯔꯕ ꯑꯗ ꯃꯌꯦꯛꯁꯦ ꯂꯥꯟꯅ ꯅꯞꯄꯝꯃꯕ ꯅꯞꯄꯗ ꯁꯦꯟꯅꯅ ꯉꯁꯥꯏꯒꯤ ꯏꯟ ꯄ꯭ꯔꯖꯦꯟꯁ ꯑꯣꯐ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯒꯗꯧꯕꯗꯣ ꯃꯗꯨ ꯑꯣꯟ ꯇꯩꯅꯅ ꯇꯧꯔꯝꯗꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1:30-2ꯒꯤ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯀꯩꯅꯣꯗꯒꯤ ꯋꯥꯡꯈꯩꯗꯒꯤ ꯃꯥꯅ ꯏꯁꯄꯤꯁꯦꯜ ꯄꯥꯔꯃꯤꯁꯟ ꯂꯧꯔꯒ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥꯔꯇꯤꯁꯇꯨ ꯆꯪꯉꯒꯅꯦ ꯍꯣꯏ ꯁꯦꯝꯃꯨꯏꯑꯕ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯤ ꯇꯧꯕ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨ ꯃꯣꯏꯅ ꯊꯕꯛꯇꯣ ꯑꯩꯅ ꯁꯨꯗ꯭ꯔꯒꯁꯨ ꯁꯣꯝꯗ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯅ ꯀꯔꯤꯅꯣꯗ ꯃꯄꯥꯟꯒꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯅꯦ ꯂꯩꯔꯤꯕ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯁꯤꯗ ꯗꯣꯝ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯒꯤ ꯂꯩꯔꯤꯕꯗꯨ ꯏꯆꯝ ꯆꯝꯃꯤ ꯍꯥꯏꯌꯦꯕ ꯍꯣꯏ ꯗꯤꯖꯥꯏꯟ ꯐꯖꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯅꯤꯄꯨꯔꯅꯦꯕ ꯎꯠꯂꯤꯁꯦ 9 ꯍꯤꯜꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯦ ꯚꯦꯂꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯦ ꯑꯗꯨꯒ 9 ꯍꯤꯜꯁꯇꯨꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯑꯗꯨ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯤꯝꯕꯣꯂꯥꯏꯁ ꯃꯌꯥꯝꯗꯣ ꯇꯧꯔ ꯇꯥꯛꯏꯅꯦꯕ ꯑꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯃꯥꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯣꯏꯒꯤ
doorway-da-ko changpham-da sanathong-da haitare-ne u-da ha'amba-gumba adu he lokhatpa adagi phiron-da ye'amba adagi basketry-da yauramba mayam ama adumai tawdana punjhalaga haidi leina som phajaba ma sembani adi tunga tunga ba community me as punchalaga amatang da pulap oina symbolize tawraga taktuni ba adugi semba saba matamda hojik ojana thambigi bada artist tunga tunga ba mayam yaure ko ada yauri ba artist sing do maitai mucha nga ta obi bra atopa state ki nan manipuri gumba dumba artist gumba ju yaurga design to birira adu so habi ayam bana khoi local ngaktani haibadi training tawruraga artwork to bangamba team group ama adudagi sidai sida khoina dum thabak tongna tongna training piba group ama aduga khoigi labor work si sigina khoi nan manipuri atai moi khara adum khoina haibu yawi haidi dom mathak tu da hana khoina kano gumba khoigi apply tawidana primer gumba hetai gumba adudagi puti ga ka aga nalan be semba saba ke do ba khara yauri ba magi RCC gi mathak tu da adugumba duna khoina nan manipuri singda piraga artwork tawbadadi khoi local ngakta na taw aduga oza adugi do semba saba matamda ada changi ba magi material sing do kari kari oibidoino ke kelamde chelaga kamai to sabi habdo adugi kitang thambi masi ke noni ayanaraga ni relief oina wangkhalaga thuido aduna fiberglass ta cast tawba hana clay da saduaga aduga mol haidi sacha lawraba POP da aduga kasamuk tawba adugi casting to bakanda su Kolkata da gi marup ama yaholi moise kano ya makhusat lena aduga amuk mathakta color tawba aduna color sina Kolkata da gi yamba sili aduna matamda color sin su thaba mani da matamda da Durga Puja mayara manunglo oibne ba aduna market sa da loi ban tawhidna ada Kolkata da khoi anga ama leiraga ne khoi gi hek darkar ko mana airport ta pura tharakpa ada main tawraga punna leibasu phangdadna khombaga yawe ba ada mana khonagi yam nungai adu hojikse aduki du chapchana paisa yam pirage aduga hariba matamda da aduguma thaba ma tawade hojik ngamdau mande ba ekta line na pangthopa ya ba thabakti oidre ko ado oza sigi hojik ozana hanga sibokta mayam oza gi akoi bisde tunga tunga ba muti mayam su khoina uba phange ko khoina hojik lakchaba matamda su ado oza sumaina sigi art kilam da sanga ise pinge degi adum sanga gina isana pamna sanga kibo oibibra oza guru kana gi mateng yauraga kamai toroga changa ki habado adu su kitang te tak habiramone yekpa sabasidi ai laibak phadana yumda khoi pabung adagi khoi gi tamo na hana yektana sadana leirambadu da dum yawba jani da imung manunggi matamdu da di yamna economy se phaponte aduga yiba saribuduna su imung puba ngamdaba dono wana leiba jani da da khara mateng oina ba hona bada dum yaw series paper chaba yaw he haibugumba finishing lorakpada natragana lekhom hethi lu gaina toba dum yawi adudi anga moina halaman hai pabung na hai gaina sum tobu jani da aduga thengthar akanda art college da painting tamme 1982 83 da kogi Imphal art college da ada adudagi phawba hore art ki kari gi sum sada oja sing thengnaruba dagi gi senior sing na yamba kholamba uruba dagi adudagi di Banaras Hindu University da VFA matamdur di sahi manga oiramme 5-year course oiramme ba the 5-year course loiraga amuk MFA amuk BSU da tawba adana matamdu da igi laibok phadana thokna phagarba oja yam thengna ba da igi oja Chandra Binod Pandey ne adagi BS Kat ne adagi KV Jena ne haiba ahansing siga thengnaruba dagi yam nuksiba wari ma leye hojiki guru thengnarakpagi haitare adana yumdagi khajik haidi horai lenba paija nungthang paiba khoppadudi hana khangaga lakpanina ada training tawbudadi yam nungaire haidi handling tawbada aduga artist ama oibada changadaba artwork ama tawbada changadaba magi discipline haitare haidi magi maramchat haitare masidi tasengbudi akogi Oja Chandra Binod tagi tamjabani kamain tawgedane BFA sidadi haidi degree tamba kandadi koigi
theory subject ama yawbasi yang wae ba language gi problem oi ba haitar aduna practical da so khoina thawai yawbani na parikha gi oina lai pa tha boin to ba thina theory do khoina mai onjalu da ba aduda number ga si chi launa sum phangaga master europe kan da di khoi gi examination si hana assignment pithoga ꯑꯩꯈꯣꯏꯅ ꯃꯇꯝ ꯅꯨꯃꯤꯠ 10ꯅꯤꯒ ꯂꯧꯔꯒ ꯏꯕ ꯈꯣꯠꯄꯁꯤ ꯑꯣꯏꯅ ꯈꯔ ꯌꯥꯎꯋꯦꯕ ꯑꯗꯨ ꯌꯥꯎꯕ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ MSc ꯇꯧꯔꯒ ꯂꯩꯕ ꯑꯗꯒꯤ ꯔꯤꯁꯔꯁ ꯇꯧꯔꯒ ꯂꯩꯕ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯗꯨꯗ ꯑꯩꯅ ꯃꯩꯇꯩꯔꯣꯟꯗꯒ ꯏꯊꯣꯛꯑꯒ ꯏꯪꯂꯤꯁꯇꯒ ꯑꯔꯊ ꯍꯟꯗꯣꯛꯍꯟꯗꯅ ꯑꯗꯒꯤ ꯑꯥꯏꯗꯤꯌꯥꯒꯁꯤ ꯂꯧꯃꯤꯟꯅꯔꯒ ꯁꯦꯝꯕ ꯀꯥꯟꯗꯗꯤ faculty oina ise number ga se hena phangbaga la eba 80% la keno leba keno da ai keno du yenga de khangi theory da mase nungai man gi da theory si launa pass roga leiram badagi master ga yorok pada assignment gi paper du da mark si am phangaga mayam de hem nungai da ni khoi jai mi hum da chat pani da mithai ga leiraga ada kaido la ino na hangi ado jai handaki exam da theory da aina kwai hena mark phange dei nungai dana ujada mithai then balak se bani kai phai de ma phamu haina khoi madam da banamali na prokpa mithai se chemo chana ba chaga lo ga ha ga dum phamin nei daga phamina ra kan da cha thak po ha kan da nang jum dagi lakpa da kaido ge nan lakhi bano na hange questions aduga nang na mark wang bagi harauri do madu haraubum di thui aduga sigi mark sidi nang na tamdingai da department si leiramme sidai hena phangbusu leiram bayai tabsu leiram bayai adai nang chakrani amuk lakani aino oribo ja su loirani amanu oirakani aduga sidai hena phangpasu yai adugi mark tu di adudi nahak na madu puraga chakada boiragadi nang munna khango art to bu yagi roi hedana haiba adui no metu dagi competition hana yam thawai yoramba the exhibition da yam thaningamba award ka yam phaningamba mamangi BFA ga horokpudi di mo maneba aidi sahi matang ne adagi sahi amamam ani khudingi state level gi natragana national level gi karigi award ka su he tharo bode hek phangba dagi aina hek sabalai se exhibition thabadam ta halakte lu yoleba matam da haidi collection lu to bi kheba aduna chhatro oringai da paisa ga se yam komeba adagi kayamna komge da nungai ge da na Delhi dagi scholarship ki form lobuse adu ngai ga matam du di kano ga leite computer ni nate ko adagi tharaga post tharaga to buse ngai ngam da na train ticket ka chali ne Delhi da form lobuse Delhi chaloi ba adu main tok da na leiram bodu oja du na takpirak podagi ese master gi du da di karino mo to khre mark ki sukhandre mai sukhandre aduna aigi classmate aduga kari mai ming do Thomas South India machani masi loin phai adu manu wood carving da kano oiba agoigi specialization to ba optional sina bronze casting da aigi na bronze casting da specialization tawraga terracotta ceramics da optional oiba aduna magi optional bronze casting do examination se koi sahi mada waqtar thagata ya deba minimum aduda hairiba Thomas ki examination maya da nangaroina magi waqtu aina paibiri ngai dane egi waq nangdri ne na marks mana heli ne ko mada adu kayam nungai gi da masi Jaipur da establish tawhre ada magi studio si waibada no mada paisa yam lowi hai ai chap la ba khangdre parsing mani wa ga lo jane ba adu lau magi da numi kharni leraga wak to si gaina hai adu gum badu ne ba ina ningsang ai se matam da ko adu maina ngasai gi ojana art work to ge harabadi nahangna wak to ba kanda paisa tan bagi natraga na mina recognition to bagi natraga na thagalak bagi oina to gonu nangi manungda tawgena khaliba yauri potu medium ama oina bronze da natragana udu da natragana nungdu da hana puthu aba matungda ayengba mina lepkodabani haba awuba ayengba mina lepkodabani nangna sana thamdana lepkodaba natte ade nangi di nangonda yauri ba nangna uriba khaliba potu
ꯊꯝꯕ ꯐꯥꯎꯕꯗ ꯑꯣꯏꯍꯟꯕ ꯐꯥꯎꯕꯗ ꯑꯣꯏꯌꯨ ꯍꯥꯏꯗꯤ ꯃꯌꯦꯛ ꯁꯦꯡꯕꯩ ꯋꯥꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯃꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯑꯦꯋꯥꯔꯗꯀꯤ ꯀꯔꯤꯒꯤ ꯊꯥꯕ ꯈꯣꯠꯄ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯈꯤꯗꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯐꯥꯏꯟ ꯑꯥꯔꯠꯁꯤ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯆꯠꯅꯕꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯁꯇꯔꯒ ꯂꯣꯏꯁꯤꯜꯂꯛꯑꯗꯤ ꯋꯥꯟ ꯃꯦꯟ ꯁꯣ ꯇꯧꯕ ꯍꯥꯏꯅ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯕ ꯃꯥ ꯃꯁꯥꯁꯤ ꯎꯠꯅꯕ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯅ ꯂꯧꯅꯩꯌꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗꯨꯗꯒꯤ ꯃꯁꯤꯗꯤ ꯎꯠꯄꯗꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯁꯨ ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄꯁꯨ ꯁꯥꯕꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯅꯤ ꯑꯥꯔꯠ ꯐꯤꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯌꯥꯎꯅ ꯑꯗꯒꯤ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯥꯔ ꯌꯥꯎꯅ ꯀꯩꯗꯧꯕ ꯌꯥꯒꯦꯅ ꯈꯟꯗꯅ ꯁꯣ ꯀꯌꯥꯒ ꯑꯣꯏꯕꯖꯥꯠꯅꯣ 2000 ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ 11ꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯌꯥ ꯍꯥꯏꯅ 1 2 3 ꯑꯅ ꯄꯨꯊꯣꯛꯑꯦꯕ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯖꯒꯣꯏ ꯇꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯥꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛꯀꯥꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯄꯤꯗꯦꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯅ ꯄꯤꯗꯦꯕ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯟꯁꯦ ꯁꯤ ꯂꯧꯔꯦꯗꯅ ꯑꯗꯩ ꯁꯦꯟ ꯄꯦꯄꯔ ꯖꯤ ꯂꯥꯎꯅ ꯁꯦꯟ ꯄꯦꯄꯔ ꯆꯥꯕꯁꯦ ꯁꯤꯅ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯔꯦꯀꯣꯔꯠ ꯇꯧꯍꯟꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯍꯣꯔꯦꯟ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯍꯥꯞꯄꯛꯄ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯕ ꯅꯠꯇꯦ ꯁ꯭ꯀ꯭ꯔꯤꯞꯀ ꯌꯥꯎꯖ ꯅꯠꯇꯦ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃꯈꯛ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯃꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯇꯝꯗꯨꯗ ꯐꯥꯎꯔꯛꯄꯁꯤꯡꯗꯨ ꯑꯦꯛ ꯇꯧꯅꯔꯒ ꯑꯃ ꯄꯥꯡꯊꯣꯛꯑꯦꯕ ꯃꯌꯥ ꯋꯥꯟꯁꯤꯅ ꯕꯣꯠꯇ ꯇꯧꯏ ꯑꯗꯨꯅ ꯈꯔ ꯄꯥꯛ ꯆꯥꯎꯏ ꯃꯌꯥ ꯇꯨꯗꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯅ ꯇꯧꯋꯦꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯑꯩ ꯁꯥꯄꯤꯕ ꯌꯥꯎꯏ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯀꯨꯝꯃꯒꯅꯦꯕ ꯑꯗꯨꯅ ꯁ꯭ꯋꯤꯗꯦꯟꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯦꯂꯣꯔꯤꯟ ꯀꯦꯟꯠ ꯍꯥꯏꯅ ꯃꯥꯅꯦ ꯁꯨꯔꯖꯤꯠꯅꯦ ꯑꯩꯅꯦ ꯑꯗꯨꯅ ꯄꯦꯅꯥ ꯑꯅꯤꯈꯛ ꯌꯥꯎꯕ ꯄꯦꯅꯥꯁꯤ ꯑꯃꯅ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯍꯧꯖꯤꯛꯀꯤ ꯃꯦꯁꯦꯟꯖꯔ ꯑꯣꯐ ꯄꯤꯁꯀꯤ ꯃꯊꯛꯁꯦ ꯈꯣꯡꯉꯛꯄ ꯑꯃꯅ ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯗꯨꯒ ꯃꯩ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯂꯦ ꯑꯃ ꯄꯥꯡꯈꯠꯄꯅꯤꯗ ꯍꯥꯏꯗꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕꯗꯨ ꯁ꯭ꯀꯜꯞꯆꯔꯗ ꯎꯠꯊꯣꯛꯄ ꯉꯝꯗꯕꯗꯣ ꯑꯦꯛꯁꯟ ꯌꯥꯎꯔꯒ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯒ ꯁꯥꯎꯟ ꯌꯥꯎꯔꯒ ꯂꯥꯏꯠ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯗꯨ ꯚꯥꯔꯠ ꯔꯪꯒ ꯃꯍꯣꯠꯁꯕꯇ ꯏꯟꯇ꯭ꯔꯤ ꯐꯪꯉꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯊꯤꯌꯦꯇꯔꯗ ꯀꯩꯅꯣꯅ ꯁꯤꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ NSDꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯆꯝ ꯆꯝꯅ ꯂꯥꯏ ꯌꯦꯛꯄ ꯁꯥꯕ ꯄꯩꯁా ꯐꯪꯅꯅꯕꯒꯤ ꯍꯤꯡꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯋꯥꯔꯗ ꯐꯪꯅꯅꯕꯒꯤ ꯌꯣꯟꯅꯅꯕꯒꯤꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇꯨ ꯅꯠꯇꯕ ꯑꯃ ꯊꯣꯛꯂꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯍꯣꯏ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯖꯥꯒꯤꯁꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯖꯥ ꯍꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯦꯕꯀꯣ ꯁꯤꯅ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯀꯨꯝꯕꯗ ꯑꯣꯖꯥ ꯍꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯗꯤꯖꯥꯏꯟꯒ ꯇꯧꯔꯒ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯝꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯇꯦꯟꯇꯛꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤꯅꯦ ꯁꯤꯜꯄꯒ꯭ꯔꯥꯝ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯥꯈꯤꯕ ꯂꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯋꯥꯁꯤ ꯑꯅꯤꯅꯤ ꯁꯥꯕ ꯍꯥꯏꯕꯁꯤꯗ ꯑꯃꯅ ꯁ꯭ꯇꯦꯆꯨ ꯁꯥꯕ ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯅꯠꯇ꯭ꯔꯒꯅ ꯂꯩꯈꯤꯗꯕ ꯑꯃꯒꯤ ꯍꯣꯏ ꯐꯣꯇꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯥꯟꯅꯅꯕ ꯁꯥꯔꯒ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯅꯅꯕꯒꯤ ꯁꯦꯝꯕ ꯁꯥꯕ ꯃ꯭ꯌꯨꯖꯤꯌꯝ ꯄꯤꯁ ꯑꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯑꯗ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄꯤꯁ ꯑꯣꯏꯅ ꯁꯦꯝꯕ ꯁꯥꯕꯁꯤꯅꯤ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯤꯜꯄꯒ꯭ꯔꯥꯝꯒꯤꯗ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯁ꯭ꯇꯦꯆꯨ ꯑꯣꯏꯅꯗꯤ ꯁꯤꯜꯆꯔꯒꯤ ꯁꯗꯔꯘꯥꯠꯇ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯩꯇꯩ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯔ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯨꯔꯇꯤ ꯑꯗꯨꯒ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤ ꯑꯗꯒꯤ ꯍꯟꯗꯛꯅ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯃꯁꯨ ꯁꯥꯗꯅ ꯍꯣꯖꯥꯏꯗ ꯈꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤ ꯅꯠꯇꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯃꯔꯛꯇ ꯊꯝꯖꯔꯝꯕꯗꯣ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯗꯨ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯌꯥꯏ ꯃꯗꯨꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯃ ꯊꯝꯃꯝꯕ ꯃꯦꯁꯦꯟꯖꯔ ꯑꯣꯐ ꯄꯤꯁ ꯍꯥꯏꯕꯁꯤ
ꯑꯩꯈꯣꯏꯅ ꯃꯪꯖꯔꯤꯕ ꯃꯪꯁꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕꯗꯅꯦ ꯂꯥꯏꯙꯤꯒꯤ ꯐꯣꯝ ꯑꯣꯏꯕ ꯂꯥꯏꯙꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯎꯔꯤꯁꯤ ꯅꯠꯇꯕ ꯍꯥꯟꯅ ꯑꯩꯈꯣꯏꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯝꯕ ꯏꯆꯝ ꯆꯝꯕ ꯍꯣꯏ ꯍꯣꯏ ꯃꯈꯨꯠ ꯃꯃꯥꯏ ꯄꯥꯟꯗꯕ ꯁꯨꯃꯥꯏꯅ ꯚꯤ ꯁꯦꯞꯇ ꯄꯥꯜꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯂꯩꯕꯗꯣ ꯆꯔꯨꯅꯒ ꯁꯥꯕ ꯏꯆꯝ ꯆꯝꯕꯗꯣ ꯃꯁꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏꯙꯤ ꯂꯧꯔꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯦꯡꯅꯖꯍꯧꯋꯤ ꯂꯥꯏꯙꯤꯁꯤ ꯁꯥꯟꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯤ ꯇꯝꯕꯤꯌꯦꯕ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯥ ꯂꯥꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯍꯟ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯉꯀꯥꯟꯗ ꯆꯥꯛ ꯊꯣꯡꯉꯦ ꯕꯨꯔꯨꯡ ꯕꯨꯔꯨꯡ ꯁꯧꯔꯦ ꯏꯟꯁꯥꯡ ꯂꯣꯏꯔꯦ ꯖꯧꯕꯨ ꯀꯥꯏꯅ ꯇꯧꯔꯒ ꯊꯤꯗꯣꯛꯑꯦ ꯆꯥꯕꯤꯔꯔꯣ ꯑꯗꯒꯤꯗꯤ ꯃꯐꯝꯗ ꯊꯝꯃꯨ ꯂꯨꯈꯥꯛꯇꯨ ꯁꯦꯡꯖꯟꯒꯗꯕꯅꯤ ꯀꯣꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤ ꯀꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯝꯕꯤꯕ ꯑꯃ ꯌꯥꯎꯅ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔ ꯑꯃ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈꯔꯦ ꯑꯗꯨꯒ ꯌꯥꯝ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥꯁꯤ ꯄꯣꯂꯤꯁ ꯇꯧꯗ꯭ꯔꯤꯕꯀꯣ ꯃꯇꯝꯗꯨꯗ ꯁꯥꯟꯅꯔꯝꯕ ꯄꯣꯠꯁꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯊꯝꯃꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤ ꯂꯣꯏꯅ ꯌꯥꯎꯔꯒ ꯗꯤꯖꯥꯏꯟꯁꯤ ꯇꯧꯃꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯥꯟ ꯃꯦꯟ ꯁꯣ ꯃꯊꯟꯇꯒꯤ ꯎꯠꯄ ꯅꯠꯇꯕ ꯁ꯭ꯀꯜꯞꯆꯔ ꯑꯃꯗ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝ ꯂꯧꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯤꯁꯤ 200ꯒꯤ ꯃꯊꯛꯇ ꯂꯧꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯖꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯣ ꯑꯃꯨꯛꯇꯪꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯋꯥꯛ ꯑꯃꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯁꯦꯝꯒꯠꯆꯔꯤꯁꯦ ꯑꯗ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯇꯧꯕꯤꯔꯝꯕꯗꯨꯗꯒꯤ ꯇꯨꯡ ꯏꯟꯕꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯅ ꯍꯣꯠꯅꯔꯤꯕꯗꯨ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯉꯥꯛꯄꯤꯗꯅ ꯁꯦꯟꯕꯤꯗꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯒꯗꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯥꯔꯤꯅꯦꯕ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯁꯤ ꯌꯧꯕ ꯉꯝꯃꯛꯄꯅꯤꯗ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯣꯏ ꯑꯣꯖꯥꯅ ꯉꯁꯤ ꯍꯣꯏ ꯌꯧꯔꯛꯏꯕ ꯂꯦꯚꯦꯜꯁꯦ ꯌꯧꯕ ꯇꯁꯦꯡꯅ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯁꯨ ꯑꯣꯖꯥꯅ ꯗꯤꯖꯥꯏꯟ ꯇꯧꯔ ꯁꯥꯕ ꯈꯣꯠꯄꯒꯤ ꯂꯩꯕꯤꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯊꯥꯏꯅꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨꯃꯛ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯃꯨꯔꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯒꯤ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯌꯪ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯄꯨꯊꯣꯔꯛꯏꯕ ꯁ꯭ꯀꯜꯞꯆꯔꯕꯨ ꯑꯣꯏꯔꯒꯁꯨ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯔꯤ ꯀꯔꯤ ꯎꯕ ꯐꯪꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀ꯭ꯔꯤꯌꯦꯇꯤꯞ ꯋꯥꯛꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯀꯃꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯂꯣꯖꯣꯐꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜ ꯈꯨꯈꯟ ꯃꯌꯥꯝꯗꯨꯒꯤ ꯁꯨꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯄ ꯁꯩꯔꯦꯡꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁꯩꯔꯦꯡꯁꯤꯗꯤ ꯑꯐꯕ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯂꯩꯍꯧꯒꯗꯧꯅꯤꯅ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯁ꯭ꯀꯜꯞꯆꯔ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯒꯗꯤ ꯃꯗꯨ ꯐꯔꯦꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯇꯦꯜꯂꯒꯅ ꯃꯗꯨ ꯃꯇꯝꯗꯨꯒꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏꯕ ꯃꯥꯒꯤ ꯑꯥꯔꯠ ꯋꯥꯛꯇꯨꯅ ꯑꯗꯨꯝ ꯂꯦꯞꯄꯖꯥꯠꯅꯤ ꯊꯣꯏꯗꯣꯛꯄ ꯀꯃꯦꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯆꯪꯁꯤꯟꯕꯤꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯒꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯇꯥꯛꯄꯤꯔꯝꯕꯗꯣ ꯑꯗꯨ ꯁꯨꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯉꯨ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯨ ꯑꯍꯥꯟꯕꯗ ꯃꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯕꯨ ꯍꯥꯟꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯏ ꯃꯈꯥ ꯁꯝꯊꯗꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄꯜ ꯃꯅꯥꯛꯇ ꯐꯝꯃꯒ ꯇꯥꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯆꯤꯡꯁꯤꯟꯕꯩꯅꯦꯁꯤ ꯃꯀꯣꯛꯇꯩ ꯍꯧꯕꯁꯤ ꯆꯥꯟꯅꯗ꯭ꯔꯦꯗꯅ ꯃꯈꯥ ꯆꯠꯊꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯃꯤꯕꯁꯤꯡꯗꯨ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯅꯩꯅꯧ ꯍꯤꯁꯇ꯭ꯔꯤ ꯑꯥꯔꯠ ꯍꯤꯁꯇ꯭ꯔꯤ ꯄꯥꯎ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯔꯤꯖꯅꯦꯜ ꯑꯣꯏꯕ ꯅꯪꯒꯤ ꯂꯣꯀꯦꯜꯒꯤꯗꯨ ꯈꯪꯅꯕ ꯍꯣꯠꯅꯧ ꯅꯪꯒꯤ ꯑꯅꯛꯄ ꯂꯣꯀꯦꯜꯗꯨ ꯅꯁꯥꯒꯤ ꯑꯣꯏꯕꯗꯨ ꯈꯪꯗꯅ ꯃꯤꯒꯤ ꯋꯦꯁꯇꯔꯟꯒꯤ ꯅꯩꯅꯔꯨꯔꯒ ꯍꯌꯦꯡ ꯃꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯅꯤ ꯑꯩꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯤꯁꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯑꯅꯛꯄ ꯑꯩꯒꯤ ꯁꯤꯡꯁꯤ ꯈꯖꯤꯛꯇꯪ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯥꯏꯗꯤ ꯍꯤꯁꯇ꯭ꯔꯤ ꯌꯥꯎꯅ ꯑꯗꯨꯒ ꯑꯄꯨꯟꯕ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯑꯃꯨꯛ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯨꯒ ꯇꯧꯔꯒꯦꯅ ꯈꯜꯂꯤꯕ ꯄꯣꯠꯁꯤꯕꯨ ꯍꯥꯟꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯅ ꯔꯤꯁꯥꯔꯁ ꯋꯥꯛꯀꯨꯝꯕꯅꯤꯗ ꯍꯥꯟꯅ ꯃꯤꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯇꯧꯔꯝꯃꯒꯅ ꯀꯔꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯏꯅ ꯃꯗꯣꯝꯗ ꯇꯧꯔꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ
ꯑꯁꯦꯞꯄ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯁꯤꯗ ꯑꯩꯅ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯒꯦꯕ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕ ꯑꯃꯅ ꯂꯥꯏ ꯑꯃ ꯌꯦꯛꯈ꯭ꯔꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯅ ꯄꯥꯝꯅꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯃꯗꯨꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯌꯦꯛꯑꯒ ꯃꯥꯒꯤꯅꯦꯅ ꯄꯨꯊꯣꯔꯛꯇꯅ ꯑꯦꯋꯥꯔꯗꯀ ꯐꯪꯕ ꯌꯥꯎꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯔꯦꯀꯣꯔꯗꯦꯠꯅꯦꯕ ꯑꯗꯩꯗꯤ ꯀꯣꯟꯅ ꯈꯪꯅꯔꯛꯑꯕ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯛꯇꯨꯗꯤ ꯑꯦꯋꯥꯔꯗꯇꯤ ꯄꯤꯊꯣꯛꯈ꯭रे ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯇꯣꯞꯄ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯗꯦꯀꯥꯠ ꯑꯃ ꯍꯦꯟꯅ ꯆꯠꯊꯔꯛꯑꯕ ꯄꯣꯠꯅꯤ ꯍꯥꯏꯗꯅ ꯃꯗ ꯖꯨꯔꯤ ꯑꯣꯏꯔꯨꯕꯁꯨ ꯀꯩꯁꯨ ꯏꯆꯣꯞ ꯆꯣꯞꯅꯕ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯃꯅ ꯃꯄꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯋꯥꯛ ꯇꯧꯔꯨꯕꯒꯤ ꯑꯁꯥꯝꯁꯦ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛ ꯑꯥꯔꯠꯀꯤ ꯐꯥꯏꯟ ꯑꯥꯔꯠꯁꯤꯗ ꯃꯁꯤ 1990s ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯅꯒ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩ ꯕꯤ ꯑꯦꯐ ꯑꯦ ꯊꯥꯔꯠ ꯏꯌꯥꯔ ꯐꯣꯔꯠ ꯏꯌꯥꯔ ꯇꯝꯕ ꯃꯇꯝ ꯁ꯭ꯋꯥꯏꯗꯗꯤ ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯥꯔꯇꯤꯁꯁꯤ ꯃꯁꯤꯡ ꯌꯥꯝꯃꯝꯃꯦꯕ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯗ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯔꯕꯗꯨ ꯃꯈꯣꯏꯅ ꯐꯥꯏꯟ ꯑꯥꯔꯠꯁꯀꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯥꯔꯇꯤꯁꯅꯦꯅ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯀꯩꯅꯣꯃ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯠ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔꯠ ꯅꯝꯕꯔ ꯄꯤꯌꯦꯕ ꯃꯁꯤ ꯃꯇꯝꯗꯨꯗ 1990s ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ 90ꯗꯒꯤꯅ ꯀꯩꯅꯣ ꯐꯥꯎꯁꯤ 90ꯒꯤ 7, 8 ꯐꯥꯎꯁꯤ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯦꯕ ꯑꯗꯨꯗꯒꯤꯗꯤ 2000ꯒꯤ ꯌꯧꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯁꯥꯝꯁꯦ ꯖꯔꯅ ꯋꯥꯡꯈꯠꯂꯒ ꯃꯅꯤꯄꯨꯔꯁꯤꯅ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯍꯧꯔꯦꯕ ꯋꯥꯡꯈꯠꯄꯁꯤꯅ ꯍꯧꯖꯤꯛꯁꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 100 ꯍꯦꯜꯂꯝꯃꯅꯦꯕ 100 ꯌꯥꯝ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨꯝ ꯔꯦꯀꯣꯔꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯍꯧꯖꯤꯛꯁꯦ 10 ꯌꯧꯗꯗꯅ ꯂꯩꯔꯦꯕ ꯍꯥꯏꯗꯤ 1990ꯒ 6, 7 ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯦꯜ ꯂꯩꯔꯝꯕꯁꯤꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯗꯛ ꯂꯥꯎ ꯍꯥꯡꯒꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤꯅ ꯒ꯭ꯔꯣꯠ ꯂꯦꯚꯦꯜꯁꯦ ꯊꯣꯛꯅ ꯅꯦꯝꯈ꯭ꯔꯕ ꯑꯗ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯖꯣꯔꯍꯥꯠ ꯐꯥꯏꯟ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯖꯣꯔꯍꯥꯠꯇ ꯂꯩꯕꯁꯤꯗ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯅ ꯋꯥꯛꯁꯣꯞ ꯑꯃ ꯁꯤꯟꯒꯗꯕ ꯃꯦꯇꯦꯜ ꯀꯥꯁꯇꯤꯡꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯐꯖꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯗ ꯁꯔꯃ ꯑꯥꯔꯠꯁ ꯑꯦꯟ ꯀ꯭ꯔꯥꯐ ꯍꯥꯎꯁꯇ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯀꯤꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯒꯤ ꯁꯤꯖꯤꯟꯅꯅꯕ ꯅꯠꯇꯅ ꯐꯥꯏꯟ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅꯗꯤ ꯐꯥꯎꯟꯗꯔꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯇꯧꯗ꯭ꯔꯤꯑꯕ ꯆꯨꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯩꯕꯝꯗ ꯀꯩꯗ ꯂꯩꯕꯗꯨꯅ ꯑꯃꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤꯗꯁꯨ ꯑꯁꯥꯝꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯂꯩꯅꯩ ꯑꯗꯨꯒ ꯐꯥꯏꯟ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯃꯣꯗꯔꯟ ꯑꯣꯏꯅ ꯁꯦꯝꯕꯁꯤ ꯂꯩꯇ꯭ꯔꯤꯑꯕ ꯑꯗꯨꯗ ꯁꯦꯝꯕꯒꯤ ꯗꯥꯏꯇꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯅ ꯑꯗꯨꯏ ꯆꯠꯆꯔꯨꯏ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯥꯔꯇꯤꯁ 2 ꯌꯥꯎꯅ ꯑꯗꯨ ꯑꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯩ ꯅꯨꯃꯤꯠꯇꯨ ꯊꯥ ꯑꯃ ꯍꯦꯟꯅ ꯆꯪꯅ ꯍꯣꯠꯅꯒꯗꯕ ꯄꯣꯠꯇꯨ ꯅꯨꯃꯤꯠ 10-3, 5ꯅꯤꯗ ꯉꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯏ ꯁꯤꯖꯤꯟꯅꯔꯤ ꯖꯣꯔꯍꯥꯠ ꯐꯥꯏꯟ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤꯗ ꯑꯩꯅ ꯊꯝꯖꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯁꯥꯝꯁꯤ 2000ꯒꯤ ꯑꯗꯨꯋꯥꯏꯗꯗꯤ 2001, 2 ꯑꯗꯨꯋꯥꯏ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯎꯅ ꯆꯠꯂꯒ ꯃꯣꯏꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯗ ꯌꯥꯎꯔꯨꯔꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯄꯨꯡꯇꯣꯡ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯤꯅ ꯃꯁꯤ ꯑꯉꯛꯄ ꯑꯃꯅꯤꯗ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯀꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗꯅꯦ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯃ ꯅꯤꯡꯁꯤꯡꯖꯔꯛꯑꯦ UP ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯁꯦ ꯑꯩꯅ 1990ꯒ 4, 5ꯁꯤꯗ ꯀꯩꯅꯣꯒꯤ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯒꯤ ꯔꯤꯁꯔꯁ ꯒ꯭ꯔꯥꯟ ꯑꯃꯗ ꯑꯩꯁꯦ ꯋꯥꯛ ꯇꯧꯖꯔꯝꯃꯤ ꯂꯈꯅꯧꯒꯤ ꯀꯩꯅꯣꯗ ꯔꯤꯖꯅꯦꯜ ꯁꯦꯟꯇꯔꯗ ꯃꯗꯨꯗ ꯁꯨꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗ ꯁꯨꯝ ꯎꯅꯗꯅ ꯈꯣꯠꯅꯗꯅ ꯑꯩꯅ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯨꯗ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯋꯥꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯇꯟꯗꯕ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯨꯂꯤꯗꯧꯅ ꯊꯕꯛ ꯁꯨꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯁꯦꯅꯤꯌꯔ ꯃꯌꯥꯝꯗꯨꯒꯤ ꯋꯥꯛꯀꯁꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯗꯨꯝ ꯑꯍꯤꯡꯒꯥꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯚꯔꯥꯒꯤ ꯌꯨꯝꯗꯨꯗꯒ ꯍꯟꯗꯦꯕ ꯑꯍꯤꯡꯒꯥꯁꯦ ꯑꯗꯨꯝ ꯁꯦꯟꯇꯔꯗꯒ ꯑꯗꯨꯝ ꯀꯩꯅꯣ ꯈꯔ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯈꯔ ꯊꯥꯔ ꯀꯝꯄꯣꯔ ꯑꯃ ꯊꯥꯔ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯖꯥꯠꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅꯕꯗꯨꯗ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔꯁꯦ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯒꯤ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔꯁꯦ ꯑꯩ ꯑꯣꯏꯍꯜꯂꯤ ꯕꯅꯥꯔꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯗ ꯑꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯕꯒꯤ ꯌꯥ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯅꯦꯆꯔ ꯑꯣꯏꯕ ꯖꯥꯠꯅꯤ ꯍꯥꯏꯗꯤ ꯕꯅꯥꯔꯁꯅꯦ ꯂꯈꯅꯧꯅꯦ ꯀꯥꯟꯄꯨꯔꯅꯦ ꯁꯤꯅ ꯂꯤꯠ ꯇꯧꯔ ꯆꯠꯂꯦꯕ UPꯒꯤ ꯐꯥꯏꯟ ꯑꯥꯔꯠꯁꯀꯤꯁꯤ ꯑꯗꯨꯗ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯣꯏꯕꯁꯤꯗ ꯃꯣꯏꯒꯤꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨꯒ ꯗꯥꯏꯇꯁꯤ ꯀꯌꯥꯝ ꯂꯧꯅꯒꯦ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯃꯔꯥꯏ ꯆꯥꯏꯊꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯗꯕ ꯂꯨꯅꯤ ꯀꯨꯇꯥꯕꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ
ꯈꯟꯕ ꯌꯥꯏ ꯈꯤꯇꯪ ꯃꯔꯥꯏ ꯆꯥꯏꯊꯛꯀꯤ ꯇꯧꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯁꯥꯝꯒꯤꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯒꯠꯂꯛꯏꯕꯁꯤꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨꯅꯤꯀꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯃꯤꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅꯃꯛꯇꯨꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯁꯦ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯂꯈꯅꯧꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯁꯇꯤꯁ ꯆꯟꯗ꯭ꯔꯒꯤ ꯒꯥꯔꯤ ꯑꯃ ꯏꯁꯨ ꯇꯧꯋꯦꯕ ꯏꯁꯨ ꯇꯧꯔꯤꯕꯁꯤ ꯒꯦꯔꯦꯖꯗ ꯑꯗꯨꯝ ꯂꯩ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯗ꯭ꯔꯥꯏꯚꯔꯗꯨ ꯁꯥꯏꯀꯜꯗ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯊꯧꯏ ꯂꯧꯔꯨꯏ ꯊꯤꯜꯂꯤ ꯑꯗꯨꯗ ꯃꯥꯅ ꯃꯤꯅꯤꯠ 15 20ꯒꯨꯝꯕ ꯉꯈꯠꯅ ꯍꯦꯛ ꯍꯦꯛ ꯀꯧꯋꯦꯕ ꯃꯥꯅ ꯂꯝꯕꯤꯗ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗ ꯊꯥꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯍꯟꯈꯤꯕꯗꯁꯨ ꯃꯆꯥꯗꯣ ꯍꯦꯛ ꯂꯧꯕ ꯑꯗꯨꯗ ꯃꯌꯥꯝꯁꯤꯅ ꯌꯥꯗꯦꯕ ꯃꯥꯒꯤꯗꯃꯛꯇ ꯏꯁꯨ ꯇꯧꯕꯁꯦ ꯃꯥꯒꯤ ꯃꯆꯥ ꯊꯤꯟꯗꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯌꯥꯅꯗꯕꯁꯤꯅ ꯅꯣꯡꯃ ꯍꯝ ꯑꯥꯞꯀꯤ ꯍꯦ ꯀꯥꯎꯟ ꯍꯥꯏꯅ ꯇꯧꯕ ꯕꯣꯂꯤꯋꯨꯗꯀꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤꯕ ꯐꯤꯂꯝ ꯑꯃ ꯂꯩꯕꯅꯤ ꯁꯜꯃꯥꯟ ꯈꯥꯟꯒ ꯌꯥꯎꯕ ꯃꯗꯨ ꯂꯈꯅꯧꯗ ꯌꯥꯝ ꯀꯨꯏꯅ ꯎꯠꯂꯦꯕ ꯃꯗꯨꯗ ꯂꯟꯁ ꯑꯋꯥꯔꯒꯤ ꯆꯠꯄꯁꯤꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒ ꯅꯨꯄꯤꯒꯗꯨ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯣꯏꯅ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯊꯤꯜꯂꯨꯔꯕꯖꯥꯠꯅꯤꯗ ꯃꯥꯏ ꯑꯣꯐꯤꯁꯀꯤ ꯒꯥꯔꯤꯁꯤꯅ ꯑꯦꯝꯕꯦꯁꯦꯗꯔꯅꯤ ꯃꯇꯝꯗꯨꯗ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔꯗꯣ ꯑꯗ ꯐꯣꯇꯣ ꯅꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯈꯕꯔꯗꯒ ꯍꯥꯄꯛꯇꯅ ꯍꯦꯛꯇ ꯌꯥ ꯂꯥꯎꯅ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯐꯝ ꯊꯥꯗꯣꯛꯀꯗꯧꯅꯦꯅ ꯇꯧꯗꯅ ꯇꯧꯔꯒ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡꯒ ꯇꯧꯔꯒ ꯑꯀꯣꯟꯕꯗ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯁꯇꯤꯁ ꯆꯟꯗ꯭ꯔꯅ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯌꯥꯔꯦ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯃꯇꯝ ꯑꯃ ꯄꯤꯕꯤꯔꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯗꯨꯅ ꯄꯨꯡ 10ꯗ ꯍꯧꯔꯤꯁꯦ 12ꯗ ꯑꯣꯟꯊꯣꯛꯑꯁꯤ ꯃꯥꯒꯤ ꯃꯆꯥꯒꯤꯁꯨ ꯊꯤꯟꯕ ꯌꯥꯔꯔꯣꯏ ꯑꯣꯟꯊꯣꯛꯑꯕꯅꯤ나 ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯄꯨꯡ 10 ꯅꯪꯅꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯅꯩ ꯑꯗꯨꯅ ꯊꯕꯛ ꯂꯥꯛꯄꯗ ꯉꯥꯛꯇꯪ ꯆꯪꯉꯛꯄ ꯌꯥꯔꯦ ꯑꯗꯒꯤ ꯊꯦꯡꯕꯁꯨ ꯍꯣꯔꯦꯟ ꯄꯨꯡ 5ꯗ ꯂꯣꯟꯒꯗꯧ 6ꯇ ꯂꯣꯟꯗꯣꯔꯝꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯍꯥꯛꯃꯨꯛ ꯆꯪꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯐꯝꯐꯝ ꯈꯣꯠꯐꯝ ꯁꯦꯝꯍꯜꯂꯁꯤ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯐꯅꯅꯕ ꯍꯣꯠꯅꯍꯜꯂꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯌꯥꯅꯔꯒ ꯁꯇꯤꯁ ꯆꯟꯗ꯭ꯔꯁꯨ ꯊꯥ 4ꯒꯤ ꯃꯅꯨꯡꯗ ꯂꯂꯤꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯑꯥꯔꯠ ꯒꯦꯂꯔꯤꯁꯤ AC ꯍꯥꯞꯄꯒ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯐꯝꯐꯝꯒ ꯁꯦꯝꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯈꯠꯅꯔꯁꯨ ꯊꯕꯛꯀꯤ ꯑꯣꯏꯅ ꯈꯠꯅꯩꯌꯦꯕ ꯂꯥꯎꯅꯔꯁꯨ ꯑꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯀꯩꯅꯣꯅ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯊꯣꯛꯏꯅꯤꯗꯅ ꯏꯔꯥꯡ ꯇꯧꯔꯛꯇꯅ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 24 ꯂꯥꯞꯄ ꯊꯥꯗꯣꯛꯎꯔꯤꯅꯦꯕ ꯑꯗ ꯑꯩꯅ ꯊꯝꯖꯔꯤꯕꯗꯤ ꯗꯥꯏꯇ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯇꯥꯔꯁꯨ ꯊꯕꯛꯇꯨ ꯑꯣꯏꯅꯅꯕꯒꯤ ꯈꯠꯅꯕ ꯇꯥꯔꯁꯨ ꯊꯕꯛꯇꯨ ꯊꯕꯛꯇꯨ ꯍꯦꯛ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯐꯝꯗ ꯍꯟꯖꯟꯅꯕ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯗꯨꯅ ꯆꯦꯗ ꯂꯩꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯅꯤ ꯀꯥꯏꯅꯗꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯦꯛ ꯑꯋꯣꯏꯕ ꯑꯣꯏꯗ꯭ꯔꯗꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯅꯠꯇꯅ ꯑꯁꯥꯝꯗꯧꯅ ꯐꯒꯠꯂꯛꯄꯒꯤ ꯄꯣꯠꯁꯤ ꯈꯔ ꯋꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯕꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠꯀꯤ ꯂꯝꯗ ꯃꯅꯤꯄꯨꯔꯅ ꯁꯣꯊꯔꯒ ꯂꯩꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯦꯀꯣ ꯑꯗꯣ ꯑꯣꯖꯥ ꯉꯁꯤꯕꯨ ꯑꯣꯖꯥꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄ ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯜꯞꯆꯔꯗꯕꯨ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯕ ꯈꯣꯠꯄꯒꯤꯗ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯅ ꯁꯤꯃꯗꯤ ꯄꯥꯝꯖꯩ ꯀꯥꯏꯅ ꯈꯟꯖꯈꯤꯕ ꯃꯨꯔꯇꯤꯁꯦ ꯀꯔꯝꯕ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯃꯁꯤꯗꯤ ꯌꯥꯝ ꯌꯥꯝ ꯂꯨꯏ ꯄꯥꯝꯅ ꯁꯥꯈꯤꯕ ꯑꯃ ꯂꯩꯕꯤꯗꯅ ꯑꯣꯖꯥꯒꯤ ꯃꯁꯤ ꯍꯪꯕꯗꯤ ꯌꯥꯕ ꯀꯣꯏꯁꯟꯅꯦꯕ ꯑꯗꯨꯒ ꯃꯁꯤ ꯄꯥꯎꯈꯨꯝꯁꯤ ꯌꯥꯝ ꯂꯨꯔꯦ ꯃꯔꯝꯗꯤ ꯇꯦꯟꯇꯛꯅ ꯁ꯭ꯀꯜꯞꯆꯔ ꯑꯃ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯁꯥꯕꯁꯦ ꯁ꯭ꯀꯜꯞꯆꯔ ꯑꯃ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯩꯔꯒꯗꯤ ꯚꯥꯞ ꯇꯥꯅ ꯏꯆꯥ ꯂꯩꯔꯒꯗꯤꯀꯣ ꯏꯆꯥ ꯑꯃ ꯁꯦꯝꯕ ꯈꯣꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯉꯥꯡꯗ ꯌꯥꯝ ꯐꯔꯛꯑꯁꯨ ꯐꯠꯂꯛꯇ꯭ꯔꯁꯨ ꯃꯗꯨꯒꯤ ꯑꯄꯦꯟꯕꯒꯤ ꯊꯥꯛ ꯌꯧꯖꯥꯠꯅꯤꯗ ꯀ꯭ꯔꯤꯌꯦꯇꯤꯞ ꯋꯥꯔꯛ ꯇꯧꯕꯁꯦ ꯆꯨꯝꯅ ꯃꯤꯒꯤ ꯑꯣꯔꯗꯔ ꯑꯃ ꯇꯧꯔꯒ ꯕꯖꯦꯠ ꯑꯁꯨꯛꯇ ꯊꯕꯛꯇꯨ ꯁꯨꯒꯗꯧꯅꯤ ꯄꯩꯁꯥ ꯂꯧꯍꯧꯒꯗꯧꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯥꯔꯠ ꯋꯥꯔꯛ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤꯅꯦ ꯁꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯑꯄꯦꯟꯕ ꯑꯝꯇ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯂꯣꯏꯔꯦꯅꯦ ꯁꯤ ꯂꯩꯇꯦꯕ ꯈꯔ ꯍꯦꯛꯇ ꯈꯔꯁꯨ ꯈꯔꯗꯨ ꯍꯥꯏꯔꯤꯕꯗꯨ ꯁꯨꯝ ꯁꯥꯔ ꯂꯩꯔꯗꯤ ꯂꯥꯏꯗꯨ ꯄꯤꯛꯁꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯑꯣꯡ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤꯅ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯊꯝꯃꯒꯦꯅ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕ ꯋꯥꯠꯍꯧꯔꯤꯕꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯍꯦꯛꯇ ꯁꯥꯕꯒꯤ ꯋꯥꯅꯤꯗ ꯑꯗꯩ ꯑꯗꯨ ꯁꯥꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗꯅꯦ ꯁꯤ ꯌꯧꯔꯗꯤ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯨꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯤꯃꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯋꯥꯛꯁꯤꯃꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯦ ꯈꯥꯏꯗꯣꯛꯄꯗ ꯂꯨꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯕꯤꯈ꯭ꯔꯒ
nupi lan complex maki harasu hangang chingda lariba murti si bu haragasu mayam sigi manungda ozana simudi phajai pamini ka haiba leidana ko adum basu layamgani haina khanjaiba hangang singi sidi angak panida masi model design tawba sida sagun ang pulla thani mu pulle khoi ojara jendro yawi ithandan taw ngamba natti tim masoba magini sagun si phajana khangba mi ma yaw de yadi ojara jendro yawi de khoi marup motilal yawi khoi yamba tamo yawi tawraga model si tawbunida aduga model si approval pi gharaba matungdane magi hona bi formality kari kara ma artist ama oibagi pose kaya yamna ne labi che kakpi gharge dane inauguration tawda baton phangdi osa isa maki wina hoi khabar yaw kan khange ba kano de sculpture do inauguration tawgrena ahan ba hogdorak pagi aham hogdok pasine ba marakta model du leirakan da du degi chawthorakna na ba अखोई इलाज तौना बा सानब खोनबदुदी मोय कंपनी में सिनदना मेशन लेबा दुगा मागी थबक तौबा सिदि मयाम संगीदना अदुना तोंगानबा अमनेबा इंजीनियरिंग वर्क केदोबो मयाम लेखरे अदुगा मदुगी इंजीनियरिंग वर्क तु यौद्रिंगे ममांगदा आरवा अम संगेबा ओहेंगदु सिनेना अदु सिनेना सुमना लिटरेचर द पीबा नतबदा 10 टाइम्स पिक्चर सारा पीरिनेबा अदुदगी नाम लौरगा 10 टाइम्स चौखला यादुरमनेबा अदुगी थबकसिना अखोई सि तौबनेबा model sabus haidi study model yang sari neba ahan bada ki model am sare aduga apikpa sketch model hai tare adu chief minister na chairman oraga moi committee soba man yengi adu khoi oja tumbi hoi adagi pabung samya yami adu dagi yare adu itar di sidagi mu asobo dudi khangchau chok thokpo yaroi dabani na study model na mu study tawri neba adugi study model su loiraga sidagi pubi hre अदुगा पुबीघर मतुंगदा कमाइन तौखरनो केदोबनो हाइबा अमत याउद्रे अदु तसेंगबदी अखोइना रेकॉर्ड लेबा अदुगा ऑर्डर तौदना खोतना तौबदी नते चुमना मीटिंग यावरो लाई लांखलाओ यारेना हाइबदुगी वानी अदुगा हाइरिबा मॉडल दो मदु दगी चौथोगा सागरे अदना मॉडल सारंबा मीदु इनॉग्रेशन दा चावना सारिबदो उंतंग यावजरि नुंगाइनि गासे थबक यासिनबा मयाम तौबो कावरिरा कमाइ तौ कावमदि तोक्ति थोक्तब जाने अदुमाइ तौवे अदुना नुंगाइतबगा ना हारदि सिगुमबसि पंदौ मंगाइरे अदुगा मदु अखोइ मद नुंगाइतरे गाइना खनबा ओइदे वारि हौदोना बदा यावबाइदोनेबा मद नुंगाइतरे दु तौरेदा तौरे गाइ कंप्लेन तौबो केदोबो तौदे सु वारि दो यावरकपनि हजिक सु मदुमंगना हेक्ता थामोइदा पेनदबो केदोबो थोइना लेइते ओजा मखतारक पोइना को हजिक अखोइगी लमदम सिदा आर्ट जे अदुम दरकार ओइ हाइना खनजै को यम द मणिपुर से सक्ताको मतम द ओरगसो आर्ट की थौदांग से यामना चावेबा अदुबो हजिक कैरियर अमा ओइना आर्ट की लमदा चंगबगी पोसे या कितंग नेमना उब्रा हाइना खनजै को सिसे करिगी ओइबिदोना ओजा की मोड कितंग पिबियो अदुदुगा कैरियर ओइबे याई तौबदबु मेडिकल नतरगा इंजीनियरिंग दना इंजीनियर ओइनबा डॉक्टर ओइननबगी पोस्ट से याम लैयबा हाइदी लैरिबा पॉपुलेशन सिदा यंथोकनबदा डॉक्टर मसिंग वाली इंजीनियर मसिंग वाली मरमदुना हाइरिबा सिदा चलगदी मोइसे हेक तमुबगा मा मसासी प्रोफेशनल ओइना हिंगबा यारनी अदुगा आर्ट दी मा मसादुना कैदौरकदगी हाइबदुना मा मसादु अवोइबोइन थबक तौरबा मतुंग खक्तदा रिकॉग्निशन फंगकनी अदुगा मधुगी रिकॉग्निशन दुना चाबा याबो ओइदबसु याय हाइदी हिंगबा यादबो ओइबसु यायबा अदुना मरम अदुना अखोइ अदुगा मी खुदिंगमक्ता हेक्ता तमगसु ओइबा यादबा अमसु लैबा हाइदी संगीत की ओइगेरा इसै नोमाइगी ओरसु नत्रगना येक पसाबो ओरसु जगोय ओरसु मंगोंदा मी लोइनमंगना हेक तौबसु यादबो ओइबा मरमसे हौजिकी मयामदुगी मनुंगदा अमनेबा अदुना कैरियर ओइगे हारगदी अखोइना टीचिंग लाइन दा चंगे हारगना आर्ट पाम्बीरगदी टीचिंग लाइन दा चंगे हारगना मागी हौनबा जनरल एजुकेशन दा चुमना लापिरबा अदुगा बीएफए तमगा स्कूल की करी की ओइबे यारे अदुदगी एमएफए लोरगा अदुदगी मखाताबा फर्दर स्टडी तौबिगे यूनिवर्सिटी की लेवल दा करी दा कॉलेज दा चंगबिगे हारगना अखोइगी नेट की करी की यूजीसी की करी की मयाम अमा
ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯆꯪꯕꯤꯒꯗꯕ ꯑꯗꯨꯅ ꯇꯤꯆꯤꯡ ꯂꯥꯏꯟ ꯆꯪꯕꯤꯒꯦ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯁꯤꯡꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯚꯤꯖꯨꯋꯦꯂꯥꯏꯖꯔ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯠ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯆꯪꯕꯤꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯑꯗ ꯃꯁꯤ ꯃꯁꯤꯡ ꯌꯥꯝꯅꯗꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗ ꯂꯩꯗꯤ ꯂꯩꯌꯦꯕ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯀ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯗ ꯍꯛꯄ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯐꯖꯅ ꯁꯥꯔꯒ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯒꯤ ꯃꯇꯝꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯗꯤ ꯑꯁꯨꯝꯕ ꯄꯨꯊꯣꯛꯄꯤꯕꯗꯤ ꯃꯁꯤ ꯂꯩꯕꯤꯕ꯭ꯔꯥ? ꯌꯥꯝ ꯐꯕ ꯀꯣꯏꯁꯟ ꯋꯥꯍꯪ ꯑꯃꯅꯤ ꯃꯁꯤ ꯑꯥꯔꯠꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯛꯄꯗ ꯀ꯭ꯔꯥꯐ꯭ꯠꯁꯀꯤ ꯃꯅꯨꯡꯗ ꯆꯟꯗꯣꯏꯕ ꯑꯗꯨꯅ ꯀ꯭ꯔꯥꯐ꯭ꯠꯁꯀꯤ ꯃꯅꯨꯡꯗ ꯆꯟꯕꯁꯤꯒꯤꯅ ꯍꯧꯖꯤꯛꯀꯤ BFA MFA ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯣꯜ ꯑꯦꯟ ꯇꯣꯏꯒꯤ ꯑꯗꯨꯒ ꯏꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯀꯥꯏꯅ ꯂꯩꯕꯁꯤꯗ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯐ꯭ꯠꯁꯀꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯀꯥꯔꯄꯦꯟꯇꯔꯤꯒꯤ ꯑꯗꯒꯤ ꯕꯥꯁꯀꯦꯇꯔꯤꯒꯤ ꯀꯥꯏꯅ ꯑꯗꯣꯝꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯃꯆꯥ ꯃꯆꯥ ꯂꯤꯡꯈꯠꯂꯒ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯄꯥꯟꯊꯣꯏꯕꯤ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯍꯥꯗꯦꯕ ꯑꯣꯏꯔꯁꯨ ꯁꯦ ꯒꯅꯦꯁ ꯍꯥꯏꯔꯁꯤꯅꯦ ꯒꯅꯦꯁꯁꯦ ꯏꯟꯗꯤꯌꯥꯗ ꯆꯍꯤ ꯑꯃꯗ ꯂꯥꯛ 14-15 ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯅꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯒ ꯌꯥꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯂꯩ ꯃꯁꯤ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ ꯍꯥꯏꯗꯣꯏꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯅꯅꯕꯅꯦ ꯔꯛꯗꯣꯜ ꯍꯥꯏꯗꯅꯅꯦ ꯔꯛꯗꯣꯜꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯅꯤꯄꯨꯔꯗ ꯁꯥꯔꯤꯕ ꯁꯥꯟꯅꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯄꯥꯟꯗ ꯁꯥꯔꯤꯕꯁꯤꯒ ꯃꯥꯟꯅꯗꯕ ꯑꯃ ꯂꯩꯌꯦꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯆꯔꯨ ꯈꯔ ꯇꯧꯔꯒ ꯇꯔꯥ ꯃꯆꯥ ꯑꯃ ꯍꯥꯞꯄꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯗꯥꯁꯤ ꯂꯣꯜꯂꯒ ꯒꯝꯅ ꯌꯦꯠꯂꯒ ꯊꯥꯗꯕ ꯗꯔꯀꯥꯔꯁꯨ ꯀꯥꯏꯗꯕ ꯃꯃꯥꯏꯁꯤ ꯃꯆꯦꯠ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯌꯦꯛꯑꯒ ꯄꯨꯡ ꯆꯣꯂꯣꯝ ꯍꯦꯛ ꯁꯥꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯖꯒꯣꯏ ꯍꯦꯛ ꯇꯧꯕ ꯑꯗꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯍꯦꯛ ꯀꯣꯁꯇ꯭ꯌꯨꯝꯁꯤ ꯐꯖꯅ ꯄꯣꯠꯂꯣꯏꯒꯁꯤ ꯇꯧꯔꯒ ꯇꯧꯕꯁꯤ ꯃꯄꯥꯟꯗ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯨꯒ ꯌꯨꯅꯤꯛ ꯑꯣꯏꯕ ꯇꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯗꯤꯃꯥꯟ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕ ꯏꯁꯀꯣꯟꯒꯤ ꯀꯔꯤꯒꯤꯒꯥꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯑꯗ ꯌꯥꯝ ꯂꯨꯔꯤꯗꯤ ꯁꯥꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯁꯔꯃ ꯑꯥꯔꯠꯁ ꯑꯦꯟ ꯀ꯭ꯔꯥꯐ ꯍꯥꯎꯁ ꯍꯥꯏꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯤꯡꯈꯠꯄꯤꯔꯝꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯊꯥ 3ꯀꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯌꯦꯕ ꯔꯛꯗꯣꯜꯁꯤꯗ ꯄꯥꯕꯨꯡ ꯃꯁꯥ ꯏꯁꯥꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯑꯩ ꯏꯁꯥꯁꯨ ꯔꯛꯗꯣꯜꯁꯤ ꯁꯥꯔꯛꯄ ꯑꯥꯔꯇꯤꯁ ꯑꯃꯅꯦꯕ ꯉꯜꯂꯤꯉꯩꯗ ꯄꯤꯕꯁꯤꯗ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯨꯅ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯊꯨꯅ ꯍꯩꯌꯦꯕ ꯑꯗꯣ ꯑꯣꯖꯥ ꯃꯔꯛ ꯊꯠꯅꯀꯣ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯨ ꯂꯩꯔꯤꯕ ꯑꯣꯖꯥꯒꯤ ꯉꯁꯤꯐꯥꯎ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯃꯁꯤꯡ ꯀꯌꯥꯃꯨꯛꯀꯗꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯀ꯭ꯔꯥꯐꯀꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯁ꯭ꯇꯦꯆꯨ ꯑꯗꯒꯤ ꯁ꯭ꯀꯜꯞꯆꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯦ ꯑꯣꯖꯥꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯈꯤꯕꯁꯦ ꯆꯥꯎꯔꯥꯛꯅ ꯃꯁꯤꯡ ꯀꯌꯥꯃꯨꯛꯀꯗꯤ ꯑꯣꯏꯕꯤꯗꯣꯏꯅꯣ? ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯁꯤꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯣꯏꯔꯒꯅꯦ ꯃꯁꯥꯒꯤ ꯂꯩꯖꯕ ꯇꯦꯂꯦꯟ ꯑꯗꯨꯒ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯔꯀꯥꯟꯗꯅꯦ BDF ꯑꯣꯏꯅ ꯌꯥꯎꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯔꯤꯕꯁꯤꯡꯁꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯝꯗꯥꯏꯗꯅꯦ BDF ꯌꯥꯎꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯡꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯂꯥꯛꯆꯔꯤꯁꯦ ꯄꯨꯟꯁꯤꯜꯂꯛꯑꯒ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟꯗ ꯀꯦꯔꯤꯌꯔꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯨꯒ ꯍꯤꯡꯕꯗꯤ ꯌꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯐ꯭ꯠꯁꯀꯤ ꯑꯣꯏꯅ ꯁꯦ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯗꯤ ꯃꯁꯤꯡ ꯑꯣꯏꯅ ꯊꯤꯔꯨꯔꯗꯤ ꯁꯨꯝ ꯌꯥꯝ ꯆꯥꯎꯔꯥꯛꯄ ꯌꯥꯝꯃꯤ ꯂꯩꯗꯅꯀꯣ ꯄꯨꯟꯁꯤꯜꯂꯒꯅꯦ 60-70ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯁꯤꯅ ꯁ꯭ꯇꯦꯆꯨꯒꯨꯝꯕꯁꯤꯅ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯂꯦꯁꯇ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯇꯤቭ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯕꯗꯤꯅꯦ BFAꯒꯤ ꯆꯍꯤ ꯑꯃꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯛ 6 ꯁꯥꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ 44 ꯁꯥꯏꯌꯦꯕ ꯆꯍꯤ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯁꯦꯁꯅꯦꯜ ꯋꯥꯛꯁꯦ ꯃꯤꯅꯤꯃꯝ 6 ꯁꯥꯒꯗꯕꯅꯤ ꯍꯥꯏꯕ 6ꯁꯤꯗ ꯍꯦꯟꯅꯗꯦꯕ ꯑꯗꯣ ꯑꯩꯅ 94 5ꯃꯨꯛꯀ ꯌꯧꯕꯁꯨ ꯌꯥꯎꯋꯦ ꯆꯍꯤ ꯑꯃꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ 94-5ꯁꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯜꯂꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯂꯦꯛꯁꯟꯗ ꯀꯩꯗ ꯇꯧꯔꯤꯁꯤ 800-900 ꯍꯦꯜꯂꯝꯃꯅꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯍꯣꯏ ꯑꯣꯖꯥꯅ ꯉꯁꯤꯐꯥꯎ ꯍꯣꯠꯅꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯁꯥꯔꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯐꯦꯃꯤꯂꯤꯗ ꯑꯣꯏꯔꯒꯁꯨ ꯏꯟꯀꯝꯁꯦ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯀꯌꯥꯃꯨꯛꯀꯗꯤ ꯂꯥꯛꯄꯤ ꯑꯗꯨꯗꯨꯒ ꯁꯤꯅ ꯑꯗꯨꯝ ꯀꯥꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯁꯤꯃꯇꯪ ꯍꯤꯡꯕ ꯈꯤꯇꯪ ꯁꯤꯌꯔ ꯉꯝꯃꯤ ꯇꯧꯕꯤꯌꯨ? ꯍꯤꯡꯕ ꯉꯝꯃꯦ ꯄꯩꯁꯥ ꯐꯪꯉꯤ ꯑꯗ ꯌꯥꯝ ꯂꯨꯔꯤꯗꯤ ꯔꯤꯒꯨꯂꯔ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯑꯣꯡꯁꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ
पैसासी फंगदबनीना मैनेजेबल ओइदेबा मल्लीगी ओइना लाकपति ओइद्रेबा साबा मतम के करिंगबा वाक्तु लागदी से कनोगी महाराज गंभीर सिंह की अमा वेस्टर्न गेट कंगला वेस्टर्न गेट खिलिसे असुमाइन तौदना सही खुदिंगी सुम लेरदी अदुम हिंगबा याब जाने दा खोइ तारा मरी मंगा से अदुमाइना लेबा अदगी अमनने आइना हुजिकी इनकम की मतंग दा याम नुंगाइबा म हाजेगेगा अगर पैसा लाकदोरे हान एक्सपेंडिचर तौथुएब फैमिली की नतेको फैमिली की हिंगनबदुना अगी मिसेसना करीना अदुगो पुंसलगा ओइना होटनरगा आई फैमिली पुबसे हम कन याउदेब अदुगा अइना सोमदा थोकलइबा पैसा सिदी लाकदोरे हाइदि प्रोग्राम अमा के तौबा हाइदि वर्कशॉप अमा तौरसी कनोगी असमदगी मोय कनो आर्टिस्ट यंग आर्टिस्ट खरा लाओ गाना सिदगा लेरिसी सि लेरिबे स्कल्पचर से वर्कशॉप तौरिनेबा तौबा कांदा अखोइना स्कीम अमगी मखादा सेंथंगा लौरगा तौबा नतबा अखोइगी इसागी लाक्चरिबे इनकम लाइबा स्कल्पचर साबदा फंगी पैसादो अदुना अखोइगी हिंगनबे खरा लहौरगा अदुदा हे तौबा अदैदि हंदक्तसु लाइरिक अमा फोंगे मणिपुरदा लाइयकपा अमसुंग साबाइना खोइ तामोने इबनी याम सांगना सही से कुंथ्रा मुक्संग होटनरगा पुथोप लाइरिकनेबा अदुमाइन तौदना अदुम तालुरिबसी आर्ट की एक्टिविटी दा खरा हेथादबा अदुदगी तंगाई फदना कॉम्प्लेक्सिक सेंगोक सागपदा खरा हेथादबा अदगी ना हुजिकी दमा पंजनिंगी से लेरिबा कॉम्प्लेक्सी आइगी इंडिविजुअल ओइना आइगी प्रॉपर्टी नतेबा आई इसाना ट्रस्ट अमदा कथोखरे होजिकसी आई इसादी सुम यावबनेबा मतम खरा अदुगा ट्रस्ट अमना चलाइरगा लई मखातना चलाइ हौनी हौजि हुजिकसिना स्टेचू साबगी थबकसिदा फंगाइबा पैसादो अदु सोमदा लेरिबा ट्रस्टुदा अदुम काबा अदुगा आर्टिस्ट अमा ओइना इना फंगदबा हिंगननु मैदुना अदै खारगा पिबिरकपा अदुमाइन तौबनी ओजा यामनसु नुंगाइ मतमसे यामनसु फंगदे अदुबो ओजादा अइना खंजनिंबा खरसु लैरि अदुबो तेंदे थंबिरको ngasiboki ओजाना लैबजे होनजरप मयामसिदा ओजाना करी करी दा मेंबरशिप ओइना सर या बिरुबा लैबि अदुदुगा अचीवमेंट के अमुकदि फंबिरखरे अदुगि मतांदा खरा मेन ओइना यामी काउबु काउरेदा यामे अवार्ड तो ऑल इंडिया हाइदि नेशनल लेवल की अवार्ड ने तारागा मंगा तरकुंबा फंगमदरा खोगी यूपी ललित कला एकेडमी राजस्थान ललित कला एकेडमी अदगी यामे हादि इंडिया दा लेरिबा एकेडमी सिंगसे सिना नेशनल लेवल दा पीबसे यामना फंगे अदुगा आईफेक्स हाइदना ऑल इंडिया फाइन आर्ट्स एंड क्राफ्ट सोसाइटी हाइदना अदुना पीबा अदु माइन तौना तारागा तरे निपान गुम्बा लेरमनी अदुगा नेशनल मॉडर्न आर्ट गैलरी न्यू दिल्ली दा लेबदो अदुदाइगी शांति दूत हाइदना हाइदि हजिक चौथोगा सागदोरिबा मेसेंजर ऑफिस से सिगी अहांबा होगलकपदा साबदु कलेक्शन तौदना लैये अदु मोइगी परमानेंट कलेक्शन होइना अदु माइन तौदना यूपी ललित कला एकेडमी की गैलरी दा अदुगा तोतोपा एबीसी आर्ट गैलरी अदुगा मपान दा सुने स्वीडन दा अदुगा विंजर एंड न्यूटन की कनो दसु प्रेसिडेंट की दसु लैबने की स्कल्पचर अमा मदु बॉम्बे दा शो तौबा कांदा कलेक्शन तौगिबा अदु यामना निंगसंबा ngamdre अदुमाइना अवार्ड ताते ट्राइपांगुम्बको अदो ओजा की अदुगी फंगाइबा अवार्ड जिंजे मरुइना क्रेडिट चिकनादा पिबिनिंग ओजा गिदि मसिदी आइगी गुरु सिंगदा लोइ चकनी मरमदी आइना ओइरिसी करिगुम्बा गुरु सिंगदुगो थेंगनादना तममद्रबा ट्रेनिंग तौरमद्रदी समसमना सिदा लौबा लौमी होइना लेरम सुयारि पोनिदा आइगुम्बा मा माइ पाकनबो होनरकपा मतम ओजा गुरुगी थौदांग से यामना साबिको ओजा अदो ओजा आइना मखाताना खंजनिंबसे हौजिक ओजागी सराउंडिंग सिगी जे अखोना सुम येंगजबा मतमदा तोंगा तोंगाबा मूर्ति मयाम लैरिको सिजे सिगी मफमसिदा साइबजिंगना करी वाखलोंदा करी पांदमदा साबिरिनो अदुगा अखोना ngasai changpa matamdasu adum mi adum yengbu lakpa kopasu adum thengnei ko sije adum 24 adum magi yengbai matam adum kaithoga adum changba yaba kopai matam adum mai pibirega thambirira kamain tawbi aduga se saibajingji gi matangdasu kari wakhalondagi simaina se thamge haina khangibano haibado tetak namtang haibiramoza sida huri leiribasida makhal ani thongna ubigani amana creative wa ama masina ngasai na hajagi ba आर्टिस्ट पुनसलगा हे वर्कशॉप तौरगा आर्टिस्ट दुकी पुनसलगा साबदुगी प्रोजेक्ट ओइदोइबा अदगी रानी गादेलुना सिंबा दुगा अखोगी इराबोट की मूर्ति अखोगी स्टेचू ओइना उबिरिबसिना अखोगी मरुओइना आर्ट एंड कल्चर डिपार्टमेंट ना अदगी अतोपा प्राइवेट
ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯁꯥꯖꯧ ꯍꯥꯏꯗꯅ ꯇꯧꯔ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯑꯌꯥꯝꯕꯅꯁꯨ ꯅꯨꯡꯅ ꯑꯗꯨꯒꯤ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯀꯣ ꯄ꯭ꯔꯣꯇꯣꯇꯥꯏꯞꯁꯤꯡꯅꯤ ꯅꯨꯡꯗꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯐꯥꯏꯕꯔ ꯒ꯭ꯂꯥꯁꯅ ꯁꯥꯕꯅꯤ ꯄ꯭ꯔꯣꯇꯣꯇꯥꯏꯞꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯇꯣꯡꯕ ꯑꯆꯧꯕꯁꯦ 시가 ꯆꯞ 만나ꯕꯅꯦꯕ ꯑꯗ ꯈꯤꯜꯂꯤꯗꯣ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯑꯒ ꯁꯤꯗꯒꯤ ꯃꯣꯜ ꯂꯧꯔꯒ ꯍꯥꯏꯕꯗꯤ ꯁꯆꯥ ꯂꯧꯔꯒ ꯕ꯭ꯔꯣꯟꯖꯗ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯣꯟꯖꯗ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯂꯩꯍꯧꯕ ꯄ꯭ꯔꯣꯇꯣꯇꯥꯏꯞꯁꯤꯡꯗꯨꯅꯦꯕ ꯁ꯭ꯇꯦꯆꯨꯁꯤꯅ ꯑꯗꯨ ꯀ꯭ꯔꯤꯌꯦꯇꯤꯕ ꯋꯥꯔꯛꯁꯤꯅ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯛꯁꯣꯞꯅꯆꯤꯡꯕ ꯀꯦꯝꯞꯇ ꯄꯨꯊꯣꯔꯛꯄ ꯄ꯭ꯔꯗꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯁꯤ ꯃꯐꯝ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯖꯤꯟꯖꯕꯅꯤꯗ ꯑꯗꯨꯒ ꯄ꯭ꯂꯥꯅꯤꯡ ꯑꯣꯏꯅ ꯇꯧꯔꯒ ꯃꯤ ꯆꯪꯕ ꯌꯥꯅꯅꯕꯒꯤ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤꯁꯤꯅꯅꯦ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯍꯥꯏꯗꯤ ꯆꯍꯤ 14ꯒꯤ ꯃꯈꯥ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯆꯍꯤ 4ꯒꯤ ꯃꯊꯛ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯄꯤꯖꯩꯌꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯄꯦꯔꯣꯗꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯝ ꯀꯩꯅꯣꯒꯨꯝꯕꯒ ꯍꯦꯛ ꯇꯧꯋꯦꯕ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯄꯥꯏꯌꯣꯔ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯕ ꯃꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯂꯩꯕ ꯑꯗꯨꯒ ꯂꯥꯛꯏꯕ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯒꯅ ꯃꯣꯏꯒ ꯆꯥꯟꯅꯕ ꯍꯦꯛ ꯇꯧꯕ ꯑꯗꯒꯤ ꯑꯍꯟꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯈꯤꯇꯪ ꯄꯣꯊꯥꯕ ꯌꯥꯕ ꯑꯩꯈꯣꯏ ꯁꯤꯗ ꯄꯦꯅꯥꯒꯁꯨ ꯍꯦꯛ ꯇꯧꯋꯦ ꯈꯣꯡꯖꯣꯝ ꯄꯔꯕꯒꯁꯨ ꯇꯧꯋꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯍꯟꯗꯛꯇꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯁꯩꯒꯁꯨ ꯇꯧꯋꯦꯕ ꯇꯁꯦꯡꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯒꯤ ꯁꯔꯃ ꯑꯥꯔꯠꯁ ꯑꯦꯟ ꯀ꯭ꯔꯥꯐ ꯍꯥꯎꯁꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯉꯝꯕ ꯈꯔ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯈꯖꯤꯛꯇꯪ ꯇꯣꯠꯅ ꯇꯤꯟꯅꯅ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯈꯤꯇꯪ ꯄꯣꯊꯥꯕ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯗꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯏꯪꯅ ꯂꯩꯕꯗꯧꯅꯁꯨ ꯇꯧꯋꯦꯀꯣ ꯃꯐꯝꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣ ꯑꯣꯖꯥ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯇꯝꯅ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯣ ꯉꯁꯤ ꯑꯣꯖꯥꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ISTVꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ISTVꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯇꯣꯞꯄ ꯒꯦꯁ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯌꯔꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ